Congress Party ki meeting Yaorubagi damak Pradhan Mantri Ujjwala scheme gi makhada piba cooking gas set chak thonglingaida BJP gi workers singna mullaga pukre. Handak oinam kendra gi manung chanba ngaikhong khunauda Bisnupur district ki oina pangthokhiba go to billets ke thauramda Pradhan Mantri Ujjwala scheme gi makhada beneficiary oina khanduna Nambol Sabal Laikai Maning Ward number 10 da laibi ahaibam asangbi Devi Chahi Nifutaret Mapuroiba Laikhidraba Ibungo Chaubada Pikhiba cooking gas set ama Congress ki meeting Yaorubagi BJP gi MIOI kunmuk LAKLAGA pukhibani hairi Go to Billets program asi BJP gi MIOI singtagi kananaba puthokli bara atai gi di yaudabara haina Nambol Municipal Council Ward number 10 Sabal Laikai gi Ward member Saikom Sandrakantana Sabal Laikai Community Hall da pangthokpa paugi mifam amada ngasi fongdokre. Mahang na makhatana haiki cooking gas set adu asang bina ngarang Nambol Kendra gi MLA and Loken gi meeting ama yauraga halakpada BJP gi MIOI kunmuk LAKLAGA laukhibani. Mama macha khaklai haiduna yamna tuhat piba mawongda sigumma thawong chataba yaningde pukriba gas mapuda sinagadabani haina Nambol police su wakat ama thagatkre hairi. Paugi mifam aduda asang bi masa amadi ward member Laikai gi MIOI singsu saruk yakhe. Amaromda Nambol Kendra gi MLA Namairakpam Loken gi Maikai chak thonglingaida gas set Munbikhre ahaibam asang bida chahi cylinder ani yauna cooking gas set ama ngasi khochinakre hairi. Marang ay sida Masih siapa aja lu tahu ni? Ang si tay masih magi aning bapam bagi amasung kuning giwena. Ako apa balay din ang rang si Honorable MLA Siren Loken aduga magi loy na bi medamusa laaga ako public halls da mifam mamataw yukta aduga hari ba mifam jida itay masih thola ga yaw bani ade thola yaw ba jida ako Congrees ki ba mifam da yawi haibagi damak ako BJP gi oiba MIOI itay mena ko takwi be matungina ebam ongbi hemalata Mapuroi ba pebam ni Maisan aduga ahibam ongbi romila mapuroi ba ahibam Lokendro aduga yumnam Sandrakala Devi laigidra ba pokpa yumnam bupisak ari ba MIOI ohum sina lusingba MIOI tarakul la akan nimidangda itay magi sakhum da sak tungno leiba gas mullaga pugre haiba itay mana koi da tamakpodagi aina sanghen da number from duda yengjaba loinana itay mana laktana hairabadagi ai koi thijinjaruba matamdadi gas si itay magi mingda ai koi gi PMIOI Pradhan Mantri Ujjwala Yojana gi makhada go to village akoi Bisnupur district ki oina pangthokpa tang 13 19 19 numi rumni sumna pangthokposida tang 13 ta honorable MLA oina mesi Sri akoi gi Radhakishore Laisam Radhakishore masana ai magi mangda ai ju go to village satpa numit amo oidana adugi ai magi mangda itay mada PMIOI gi makhada khori paba gas agency na akoi Laikai gi MIOI mari khangkalaga pibada itay magi ju haiba gas phangmani Haiba gas di kanaguma political party amta gisu mai lena de na koina khallubani adubo PMIOI gi gas ma thongjabase mullaga pubisi takodi haiba gas se akoi gi go to village torisi BJP sarkar tobani BJP gi akoi gi MIOI sing da pibani aduna BJP gi mayok ta leiba mi sing de sigo phangba yaroi haiba gi mata gumna akoi gi Congress ki mifam Yaorubagi tamta pukhat porame